Yaksang Monungda Gadi accident amadi pamdaba thodok thoktanaba Imphal West District Police na akanma mawngda cheksin thorang lokhatli. Pau Sandonong Pizadi. Yaksang Kumai Manungda Gadi accident thoktanaba Imphal West District Police na cheksin thorang lokhatpagi thabak yamna kanna chathari. Tongan ba Imphal gi maru oiba mafam singda District Police asina Traffic Police yaungna chathakiba drive ta niyom gi wangmada gari gi che chang yaudana gari thaurakpa gari masada miyoi ahum tongsinba amadi number thadaba gari na singba kaya fagatuna fine thian bagi thabak chathari amaromda gari asauba singda mi ka hena tongsinba singsu fagatuna ain gi oiba thabak lokhatpa hauragani hairi Yaksang Kumai Manungda gari accident thoktanaba Imphal West District Police na lokhatliba cheksin thorang asida miyamna su mateng pangbiyu hairi Amaromda lekai da Yaksang Sports pangthoknaba haukibaga loinana tongan ba mafamdagi ngasisu Kangladagi miyamna mai loba laknaki maikai kayadagi mai loba laknakiba aduna lambi jathok jasinda chauna khudong sadaba mayokna hanki Manipur Police amasung Traffic Police na asoyangam thoktanaba akan mamongda cheksin thorang lokhatki Amaromda lekai da Yaksang Sports mapung fana ngasidagi pangthokpa haunakre Yaksang Kumai ga mari lainana ngasi Sri Govindaji da pechakari gi thauram pangthokre Govindaji Temple Board gi makhada leiba tongan ba Holy Dol kayana saruk yaduna thauram ase pangthokhi Lagliba April 3 tagi mapan fauba Manipur na yumbu oidana pangthokadoriba Northeast Asian Business Summit 2016 asigidamak Asian Laibak Singi Mihut Sing Yauhan Binaba Ministry of External Affairs Government of India da Manipur Government na hijakre hairi Ngarang Chief Secretary O Nabikishore ga ISTV News ga akhanana unaba amadi Manipur ga yumthangnana lairiba Asian Laibak Singi manung challiba Myanmar gi Saigang amadi Mandle gi luchingba singsu hairiba Business Summit asida saruk yahan binaba Ministry da taksin ki hairi panba yai madudi hairiba Business Summit asi Ministry of Donor na Act East Policy gi makhada Indian Chamber of Commerce Government of Manipur amadi Department of Commerce and Industry ga khutsamnaduna pangthokadabani Summit asida Trade and Commerce MSME Horticulture, Floriculture, Food Processing Industry, Handloom and Handicraft, Tourism gi lamda showcase kaya tawgani hairi. Aikoina direct oina thabadi yadamina Ministry of External Affairs gi through the thana baina koi request tawbi. Ministry of External Affairs Government of India gi through the aduma ko makhoi gi lebak sing du gi ambassador di koi invite tawkhre. Chief Minister sing ji Chief Minister oina di koi di haigi de ado kari hain neighboring countries sing chi representatives sing che kawbiu and haigi pa Hanna FCS ki supply oiramba kiam gai maning lekai lairam wangba da leiba thoksom dozen ro koba miyoi amagi yumgi gate mayada ngarang numidang pung 8 minute nifu mari rom chatpa matamda masak khangdaba miyoi kharana IED ama thamlam le hairi thamlam liba IED asiga mari lainana imungi miyoi singna police ta pau pibadagi mafam aduda iril bung police station Imphal East CDO amadi bomb expert ching laktuna lokthoklaga ahing nongyai matung pung ama makhairam tabada bomb expert laktuna lokthoklaga kiam gai lokonda pokhai han kre hairi India gi ahanba National Awardee Government of India na piba Silver Dew Makhal suna leijare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupamarol Loktak Industry Industrial State Takiel da contact tobiu
combined tutorials for CBSE. Admission open for 6 months foundation course for class 9, 10, 11 and 12. 3 months vacation course CBSE class 11. Class starts from 4 April 2016. 2 months Sainik, Navodaya and outsider during vacation course CBSE class 9, 10 and 12. Class start from 1st May 2016. When service separate hostel available for both boys and girls. For details, please contact Combined Tutorials Office, Sagolban Moirang Merikmachin Bus Parking, Imphal. Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasi mag unabiu Dr. Madhubala Laser Beauty Clinic, MZ Avenue, Imphal. Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lift staff syrup sijinabiu adungi awaba punama koknabigi pambaini diabetic na naraba anaba singnasu sizinaba yaraba lift staff capsule shu phangbigani lift staff syrup amadi lift staff capsule naraga laing babudi nadringai da saksal hobana hena fai Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu Break matung da tanam namo oksari Manipur ki इतिहास का सागोन अदुना लाक्लबा मयांग इम्फाल दा लेबा सती खोंगनांग अमदी मई की बीएससी मणिपुर सरकार ना येंगसिनबीदबदगी खुबम मसी मांग की बयाबगी फिवम दा लेरे अथुबा मतम दा सरकार ना मियंग संगबियु हाइना बीबीए मयांग इम्फाल की जनरल सेक्रेटरी मैनम खेलेंद्रो ना मियंग संगबियु हाइना फोंगदोरकली मणिपुर की मेहरों के मरी लेने दिबा मयांग इम्फाल की सती खोंगनांग अमदी मई की भी हजी गवर्नमेंट ना मियंग संगबिदबदगी मुतखि बयाबगी फिवम दा हजी लेरे aduna yaragadi hariba kubam anisi gomena miyang amtang changbiu BT Park की मसक फजहनबगी सरुक अमा ओरिबा पार्क असigi manungda leibai ising saibi khutsemgi pukri asida mapu pandabagum angang singna iruja sinduna leire Manipur gi इतिहास का सागोन नरिबा सहित मिनर gi mamangda leiriba asigumba khutsemgi pukri asida angang sing iruja sinba asida mari leinaba singna yengsindre Thawbal multi-purpose project asi athuba matamda loisindrabadi central government da wakat lagani haina BJYM gi president Omales na handak kumbi kendro gi sakwa tharangi thabak yengsinbada phongdokre khongsat aduda BJYM gi tongan ba miyoi kaya su yauki khongsat aduga mari leinana Omales na wafam kaya su thamki sigi port documents sing collect toroga mari leinaba authority da khoi yam athu matamda khoi BJYM gi team ama khoi Delhi da satuna yam sigi marik chumba khoi gi report si akoi pikhalaganda masi kari doba yabage masi akoi CBI da thigatpana ya phagadra natragana kari dorga phadage habese masi akoi sattuna akoi athuba matan akoi satkani ha wafam si aina media gi mamang thamjari sini Vice President Jumnam Gopina Minor Irrigation Department ki makhada sari badam asina pigadaba kana basing miyam da yawhanba ngamdre haiki warehouse lokpham khara di ising pirani haire adu pika warehouse leiraga laiba dam se chele ising myam se thangkalaga nakan gi thangno village mayam amdi ising sinang si thandana pusandana mang khya bi chang dale kana ba pigi do si low uriba longmi do kana pigi dongni adubo haire lokpham kayam amdi ising thanguraga lokpham khara kana pi buduna sokap ko ne haige do riba si bi chuamna myam ga pham da thamjaningi Nimita Devi Nritya Ashram Sagolbangi teaching cum production ngarang ru mahal theater da pangthokre Gosta Lila and Sin from the Blue Hill gi matang da production asi hodokpagi thoramda Art and Culture gi Commissioner R.K. Radha Kumar JN Manipur Dance Academy gi Director N Upendra Saramana Singh Bamiya kyana saruk yaki
आर्ट की लमदा सकनाइरबा मियोय कयादा आश्रम असिना काय खुमनाकी कमिश्नर राधा कुमार ना इपा इपु सिंगना थमलंबा कला गी लिकलम अदु ngasi मिरोल ना कायहन बचुम दे हाइकी pra chobu challenge amo ina khoi culture university linkhatna honara ibani then india ma chobu leba am ho culture policy si puthopang ngamde manipur sarkar gi puthopna yam serious hoina changsil lakpa khong thang sida khoi nimita devi nrita asang ma khoi manipur da lariba sangstan yam sigi chobu sahjok am chang machine mayam sina machine mayam sigi matiang na ne khoi na manipur university of culture gasi kanu tora ga choba malem da khoi si amu han sakta pagi darkar lai patu khoi amu han mayam chung appreciate tom na butai tungda tongan bazago isai kaya utki PB Peace Garden ngarang sanga ngai kuse konda hangdokre thauramadu da Lok Sabha gi MP Dr T Mainya Manipur State Commission for Women gi chairperson oiramba Dr CH Jamini amasung garden asigi mapu S Prabhavati su saruk yaki Yaksang manung da gari accident amadi pamdaba thodok thokna ba Imphal West District Police na akal mamong da section thorang lokhatli Niang tabir punang bu amukahna khurumjari